November ki ahum suba chayol fawbi manungda Manipur da BJP na luchingba popular government ama linglaba yana leire. Lakadoriba mathang tha November ki ahum suba chayol fawbi manungda Manipur da BJP na luchingba popular government ama linglaba yana leire. Delhi da hauji kem tawduna leiriba BJP ki MLA sing aduna ngarang Manipur Bhavan da BJP North East Coordinator Sambit Patra amasung Manipur in charge Ajit Gopchade unaduna thubada Manipur da popular government ama lingnabagi matangda wa khanakhraba matung ngasi makhata na BJP National President JP Nandaga unagani hairi. Paugi source amana hairibadi Delhi da kem tawduna leiriba BJP ki MLA sing aduda Manipur da athuba matamda popular government ama linglagani haibigi thazaba pirakhre hairi. Amaram da ngarang Sambit Patra amasung Ajit Gopchade yamna pangthokiba mifam adu yamna positive oiki. Mifam adu da BJP ki MLA sing imaikai dagi haujik fawba party ki senior leader sing makhoina unana bahona bada appointment fangdana leiriba adugi matangda wafam kaya pukhatki adubu mifam adu da Sambit Patra ki maikai dagi haujik asi Bihar ki assembly election leibana party ki senior leader sing madugi damak engagement kaya laikibana unana bagi sadul fangdabani adubu Bihar ki election loiraba matung party ki senior leader singa unaduna khana nainabagi khudong chaba adu soidana fangani haibigi thazaba piki. Amarom da ngarang pangthokiba mifam adu da BJP ki MLA Thokchom Radeshyam Yumnam Radeshyam S Rajen Paunam Brojen amasung Asap Udindi saruk yakhide hairi. Numit nini ki khongchatta NPP ki President Imphal da thunglare Manipur da santi thamnabagi ground reality sing yengshinba lakpani sangma. Manipur da hojik oriba fibam sing asagi ground reality sing yengshinduna tunggoinagi oina santi puraknabagi pandamda NPP ki President Conrad Sangma numinini ki khongchatta ngasi nungthilpung 12:04 manga taba matamda Imphal da thunglare NPP ki National President asina Imphal Airport da thunglabada party sigi MLA sing amasung maroiba thaupuba kaya na harau tharamna okhi. NPP ki President asina ngasi Imphal Airport da thunglakiba adu da paumi singa unaba amada phongdokhiba da lamdam asida leiriba miyam amadi stakeholder singa wari watai sanaduna ground reality sing adu khangdoktrabadi leiriba Lalhoubasing adu mention mangamloi. Ground reality sing adu nainaraba matungda Manipur da tungkoinagi oina santi thamnaba kari tawgadagi haibadu lepkani. NPP na lamdam asida matam chuppagi oina santi thamnaba pami chahi ani hena irang mayokna duna lakliba state asigi wathok sing asi loishinaba NPP gi maikai dagi angamba thakta hona duna lakli loinana party asina hona khiba kaya aduna maram oiraga pandam kharadi phangbangam khrabasu singnaba kaya amasu hojik mayoknari maram aduna lamdam asida leiriba miyam amasung stakeholder singa unaduna makhata na state asida santi laknaba hona bagi tangai fadaba adulei state asigi hojik rajniti gi tang tadaba phibam asigi marakta NPP asi hena Pauthok chauthoknabagi matangda karimo leibagi haina paumi singna hangkiba amada NPP gi President asina phongdokhibada lamdam asida NPP gi political growth hena pauthok chauthohan bahaibasi miyamgi support ki makha poli adubu party sigi ahan mapandam di lamdam asida santi amasung tangdu leitaba phibam purakpasini election haibasi di lapna lei aduga miyambu yaifana bahona bahaibasina ahan ba pandam ni haiki NPP gi President asigi khongchatta party sigi National General Secretary Organization P-Bagi National Secretary Saidul Khan amasung National People's Youth Front ki President Miki Nokhaloso loinaraki NPP gi National President asigi khongchat asigi manung chana numidang wairam pung manga tabada Manipur gi Governor unaraba matung numidang pung 3 tabada party gi MLA sing state executive amasung party gi functionary sing unagani hari. Kanglei future news update Manipur numit humni gi manungda lupta changjar kadabani KCP taibangan ba Social media da KCP taibangan ba group pumiyam na maring marang baluf ama oina ukhiba yaba lubasagi photo nataba ama thagalagliba Kanglei future news update Manipur numit humni gi manungda lupta changjar kadabani haina KCP taibangan ba group ki publicity secretary Salaingan ba meeting na thadorok pa cherol amana hairi cherol asina makhata na hairi bana Kanglei future news update Manipur kauba Facebook account amana KCP taibangan ba group na ngarang October 9 da Thadokhiba press release amaga mari lainana hariba Facebook page asida private practice toramba rims ki Dr. Singh Pau Pharokadabani KCP taibangan bahaina caption ama haplaga Facebook da upload tawrakhiba khulai paiba mioi kharagi photo adulup asiga hirama matada mari lainadaba photo ni Kanglei future news update Manipur na thagalagliba photo asi khudakta Lauthokadabani haina khangan khibagal loinana numit humni gi manungda lupta changjarak tuna wakal tathok minana ba khangali asiguma thawong asina maram oiraga lupki oiba thabak thoram sing asi miyamna maring marangba oina ukhiba yai haibasi social media pairiba singna khangna chatpiu haina appeal tawri Iramdam Kanglei Park asida khunda minariba furupcha singi damakta KCP taibangan ba group na honaduna lakliba thabak thoram singbu support tawbiduna amasung pungning thogatpiduna lakliba khudingmakpu lup asina yawol gi kai khumnaba ucha bagal loinana awang bathakta thangatna basu awang bathakta honaduna lakli
KCP Taibanganba Group ki mahut senduna Operation on Eradication of Public Enemy KCP Taibanganba Group na iramdam Kanglaipak asidagi aran ahui tawriba khudingmak maru fangna muthatnaba honariba asibu thugainaba amasung phagi tahanaba honarakpa kaya su ngasi fawba thengnaduna lakli hairi aroibada hairibana lupki mari lainaba thabak thoramsingi oiragadi apam pamda comment pibana wafam ama oiraga asiguma aranba picture sing asi social media da upload tawbirakanu ningtam lalhou ihaugi liklamda mingcha thiba yaba thabak thoramsing makha tana tawbiganu hairi balda cancer na naraba gall bladder mai pakna lawthokre Imphal East ki telepathy da laiba JR Clinic Health Center na chahini fuga manga surabi nupi amadagi kg makhai hena lumba balda cancer na naraba gall bladder ama mai pakna lawthokre haina hospital asigi consultant SPB amadi liver transplant doctor Longjam Chetaranjan na paumi singa unaba amada phongdokre Magna Makatana Haikibada Tasigi Anida Imphal Iski Manung Chana Laribas Home Bungdagi Masagi Chahini Fugamanga Surabinupi Amama ki Mabuk Nare Haiduna Hospital Asida Laying Malaki Loduna patient Asi Laying Duna MRI Laurabumatung Mai Pangna Puknung Dagi Balda Cancer na Naraba Gallbladder Asi Lautokibani Nariba Gallbladder Asi Barat ki Oinani Suba Khwaidagi Chawba 24.5 cm sangi amasung masigi arumbana gram 5.30 ni haukiba chahi 2016 da Rajasthan na nupi amadagi centimeter 30 sangba gallbladder lauthokiba sina India gi oina khwaidagi chawba oiki handak JR hospital da operation pangthokiba patient asi masada karisu thoidokpa yauduna mai pakna gallbladder lauthokraba matung discharge tawduna mayumda hankhre haina phongdoraki NEP 2022 na lamdam asida hana satnaramba education system ki policy da leramba ahoba kaya atu menkhatpa ngamlagani Dr. Singtham Tomba NEP 2020 na lamdam asida hana satnaramba education system ki policy da leramba ahoba kaya atu menkhatpa ngamduna mahirwe singbo awang batha ki mahitamba da hena nungai hanba amadi quality le helagani haina program in charge Dr. Singtham Tomba na phongdokre wafam asi Department of Teacher Education Manipur University na senduna NEP 2022 की prospect and challenge of higher education for future learning hai bihiram da numini sathagadaba national seminar haudokpagi thoram ama MU gi BC court hall da pangthoki ba thoram da phongdoki bani thoram adu da School of Human and Environmental Science MU gi din Professor S Jibon Kumar Singhana chief guest School of Education MU gi din of Professor Premalata Maisnam na President Department of Education Guwahati University gi Professor Dulomani Goswami amadi Department of Education Tezpur University ki Professor Nilratan Rai na guest of honor sing oina saruk yaki thorumgi manung channa souvenir ama release tawkhre I mathau tarakpada lairaga kapkani haiba tokpiro Dr. Roman miyamna ibungi miyoi sing ana yek yauraktun I mathau tarakpada lairuraga I kapkani haiba tokpiro matamga sunatre madung muhatta masagi sahi taragani pandagi humpu fauda laiba miyoi sing na isana yana thoktuna EPB ro haina Indian Red Cross Society Bishnupur District Branch ki Secretary Dr. Huitrom Roman na phongdokre wafam asingasi State Blood Transfusion Council SBTC Manipuri amati Manipuri State AIDS Control Society Max ki mating galoina Indian Red Cross Society Bishnupur District ki branch kumbi Aiden Youth Development Organization Kido kumbi Sayed Foundation na Development of Transfusion Medicine Rims ka khosam na duna sinduna kumbi awang high school da pangthokpa awareness campaign on voluntary blood donation ki thoram da wangang loi oiki asoiba sing khangna yengduna laithokpadagi lamdam si chawkhattabani khungang chawkhatnabagi damakta khungang ki miyoi sing thabuk sufam leitabagi sel thumgi awaba koknabagi damakta India government na Mahatma Gandhi National Rural Employment Guarantee Act na handuna thabuk suhalli scheme asiki makhada thabuk suriba aduna khungang aduna darkar leiba sing suraga chawkhatnaba honabani aduga suriba thabuk ki kusumalna government na puthokbibani khungang adu chawkhatnabagi damakta sugadaba thabuk khudingmok mina sugadabani machine na suraga machine ki sel piba yade adubu skill asimpu pangthokpagi thodang lori panchayat ki mihut niyam sing asi mapung phana innade aduga sahi amada numit chamani thabuk sugadabadu numit suna swanabagi hotnabidu ngamde thabuk asi sugadaba mi sing su government gi employee oiba imungi su adum thabuk subagi ayaba government na pitraba su thabuk subagi silli langni basing na adum suhalli khung adu leiba jumthong khudi mak thabuk suba yaholi masida maru oiba maramdi thabuk sudana thabuk sui haiba suraba su maming tigi oina sui haiba thoknaba thabuk sugadaba sing adu Lairak thora handuna napi phanbagumba wai sitpagumba tawba khakta oibanani
अदुगा थोरक्तरगना फंगफम थोकपा खुसुमलगी तंगाई फदमक फंगहलगा तंखाय अमना पंचायत की मियुसिंगी ओइने असोमना थबुक सुदना फंगबा सेल ओइबना अमदि पंचायत की मियुसिंग सेल फंगबना इमुंग खुदिंगमक थबुक सुबगी मिंगदे यावबनी मदुना स्कीम मसी लाकपदगी खुंगंग अदुदा चौखटले खुंगंग अदुगी मसी मदि कानरे हाइबा लेते सुमनतगी लेमना फंगबगुमना सेल खरा फंगबतनी लेमना पिबे यादबगी अदुमुक ममिंग अमा लैबगुम तौरी अमरोमदसु थबुक सुबगी खुसुमल असि पंचायत की मियुसिंगना सेल ओइना काइथोक पिबे यादबगी नियम सेमदुना जॉब कार्ड होल्डर पुमनमक बैंक दा अकाउंट हांगहंदुना अकाउंट ओइना हापसिनबगी नियम लै अदुबु बेंगी अकाउंट खुसुमल हापसिनबगी थबुक तौरिबसिंगसु जॉब कार्ड होल्डर सिंगी अकाउंट मागी फंगफम थोकपा खुसुमल थाजिनबगी महूट अकाउंट खरदा चाइथोकलगा हापगी चटनबी ओइना तौरी मसिना अकाउंट हापगी खुदोंचाबा असि पंचायत की मिहुसिंगनासु खुदोंचहंदे सेल थौदोकपा अमुक चटनहल्ली असिगुंबा असोइबा अरानबा कया मरुम एमजी नरेगागी थबुकता लैरे हाइबसि खंगना मरी लेनबा सिंगना सुमथोक्तना लैरिबसि ngamdabigiri natragan karigino haibasi wahang oiri asiguma phibam asida khungang chaukhotnabagidamakta leptana asoba senpham kaya thadajarabasu arem batagani hanagi hana hamuda adum leigani tawbagidi scheme asigi senpham kharsina khungangi lairba miyamdani yamna matengdi oini adumak oiduna su khangna semdoktana adumak leibadi asumbani hainingde Mathangi update asina Home Minister Amit Shah unadana Delhi dagi Imphal da thoglaki haibagi ware phaw lawnaba leire Speaker Satyabhatana Lusingduna Anouba Leingak sembada hanagi CM Biren Saugatkre haina social media da viral oilakhiba adu aranbu wafamni aduga mathangi update asina Burma gi Palm Village Jikwan City da military army da Lalhoubasing Leifam sing da paktak nangna Mei Tharaga takthokre haina kanglai pak ya punba kholauna update